MLA Singi sentiment Kanga Tabak Togani Haina Chief Minister na CLP Mifam da Thazaba Pikre. Lol Amadi Culture Yokat Nanaba Honabada Sarkar Amadi Praza Singi Taudang Lay Haina Chief Minister Okam Ibobina Fongdokre. Amadi Nupi Oibigi Ikai Kumnaba Mangal Lamadigi, like a Naduna Lakibi, Sahitaru Katangai, Nupi Masa Lay Kidre. Pau Sandona Pizari Commando personnel Manga Tabaktugi suspend Tokibagi order revoke Togodabani Home Minister Pam Lokto Haiba Davigi Matangda Congress MLA Kunna Pukat Kiba Wafam Ngasi Satakiba CLP Mifam na Kanakre Yimlo Naba Nagaland State na Lamdamasigi Apunbagi Saktamda Signarapa Togdokaya Mifamasida MLA Singna Pukat Pagaloina Sub Saba Firip Ama Logodabani Haina Tamnaki ISTV News the Pangba Pauda Thamoi Sokpa MLA Kayana Mifamasida Akanba Wafam Kaya Fongdoknaki Karisu Laitaba Wafam Amagisu Lambi Hector Tingzinba Ban Blockade Hector Tauriba Asi Kibagi Mahuta Tau Pangdraba Fauba Cycle Tauraba Su Tauna Hingnasi Haiba Wafam Fauba Pukatki Haidi MLA Mayam Pokalakiba Wafam Chief Minister na Taraba Matungda MLA Mayamgi Sentiment Kangna Tabak Togani Haina Fongdoki Haidi Isu asida MLA Singh Hanbalaitana Lebak Miyam Gidamak Tabak Togani Haidi Panbayai Handak Luingaini Gi Tauram Yauba Lakpani Haiba Naga Student Federation Gi Volunteer Kara Satkibatang Taraga Marida Manipur Kida Manipur Police Commando na Ka Henba Tawong Sataki Haiba Maralda Madubu Tigetnaba SI Ama Yauna Imphal Iski Police Commando Personnel Manga Tabak Tige Suspend Taukiba Amadi Home Minister Gaikhangamna Satariba Tawong Asi Yaningdi Haina Congress MLA Kun Henbana Chief Minister Okam Ibobida Ayiba Jarol Pisiluduna CLP gi Mifam Kangunaba Taksin Kibadagi Ngasi CLP Mifam Asi Pangtokibani Hauzik Satariba Assembly Mifam Asigi February gi Tang Kungamanga Amasung Kungatalukta Home Minister Gaikhangamna Police Personnel Singna Naga Student Federation gi Volunteers Singda Puba Saikiba Amadi Tashitawena Taukiba Laite Haina House the Tamkrabani Lamdamasiki Lol Amadi Culture Yokanana Bohonabada Sarkar Amadi Praza Singi Sarba Taudang Lay Haina Chief Minister Okam Ibobinangasi Hotel Imphal Gi Sangai Holda Pangtokpa All India Radio Imphal Gi Golden Jubilee Souvenir Amadi Rears Music Collection of the Ritual Songs of the Sakpas of Manipur released Tobagi Tharamda High Craig Manamakatana High Kibada All India Radio Imphal na Lamdamasigi Lol Amadi Culture Yokanaba Loriba Taudang Asi Apian Mapoi High K Ngasigi Tharam Aduda All India Radio Imphal Gi Director K. Kanan Kumar Sangnareba Filmmaker Aribam Sam Sarma Amadi IS Kangzam na Maruba Music Ona Saruk Yake Tharamga Mari Lenana Tungda Nat Kyoba Tongan Tongan Ba Tharam Sing Pangtoke Baikaliba Tabak Tharam Sing Hanadagi Shuhona Nasigi Pau Miyamda Hajana Tambiu Haina Apel Sishu 8,000 money Siga Iruina Miyamgi Apamba Adushu Ekoida Kangan Biu Constructive Oiba Criticism Kaya PBU Ashoiba Sumtoknaba Natraga Tabak Hena Hakat Hananaba Pirakpa Pauta Singpunamba Taramna Koi Oksegani Tha asigi tang taraga mangagi nimidang marampung taru makharam taba matamda Senapati District ki manung sanma sini khulgi mafam amada sahi taruk khakta ngai ribi nupi masa ama izat manghanduna thamlambadigi nahan makai Rims Hospital da laikana duna lakhibi nupi masa adunga si laikhidrabi nupi masa adudi lansillu golmai none longmai part 4 dagini housingna sini khulda laibani thaudoga sigi matang da semkiba JSG convener party golmai na fongdropada Maraleba Miu Faduna Sapsaba and you ever tabak Lokatuna Jarak Pikadabani Haike. Asi Siba Yabiki Pibamda Mana Hatoe Kalaga Bukrima Panda Lang Torga Labani Low with the Angang Sina Asumasi Putopianai Ishona Tambo Erangani Masi Hinraga Sansarga Mayum Pavlarga Asumisi Tam Tora Making Guy and Ibu Anira Reptawi Aduga
ai bu smai na si ha na lang sek ram pani ha na ai bu ani rak rep to ha na wari sing se angang ki loi na phang ai adan sinu pa si akoi na claim tau jabati sahi tra ni pan gi pa ma sa ne do na akoi na pen da bu di kadam authority na no proper investigation tau dring da si tra mari khapni thorga ma bu juvenile home da tham si miam na pen de ha na si khongdo na ri bani adu na ma bu matik sa badan di si pi gi do bani asi ko mi se sa ni mi rak ta tin bi ya loi ha na akoi miam se khongjang sang gi do bani adu government na lo gi ho bu su adu khang da bi maram na akoi khongjang kya sang gani Rims Moktogi Miyamgi Kongsat Amaga Luinana, Chief Minister da Memorandum Pisin Balaki, Police na Uripo Kangsup Lambi Masinda Thatki, JSG Mihut Kara Chief Minister da Memorandum Pisin Nanaba Salubada, CLP Gi Mipum Neramadigi Memorandum Pisilamdana Halaki, JSina Taliba Dabil Singi Manungda Hauzik Satariba, Assembly Mifum Masida, Nupi Angang da Satariba Crime, Tenganaba, Kana Nainabiu, Asigumba Togdok Amukana Toktanaba, Akanaba Ain Semu, Nupi masa asri layeng bada Dr. Singna Tausaki di haiba Sakhi Laibana Masida Senari ba Dr. Singi Matakta Ticket Kadabani haiba Yauri Hayek Makata na Kongjang Sangsin Kigani Haidi Jinse leire haibise masi witness karasu leijare aduna maduda negligence leiriba doctors medical experts matakta investigate to biu haiba asisu asigi memorandum adila yaw asi of this dawa sigi memorandum si pisalle so far if timeline ma hamgadra masi timeline haibu hauji ngasi sini aduna numit thana ba haiba leite masi am sunamak masi action lokat pigadabani haiba sini Police personnel manga suspend taukiba asidagi MLA kun henbana sangsilakliba Kongjang asigi matangda ISTV news ka Hoyalan Paugi editor Hemanta Ningombaga unabagi akanaba report ngasagi MLA mayam singduna pami basi karino hakanda people na pambaduni gamena karimatamda people gi apambadu moina uwangam da yawi ado MLA singdu de miyam ga tonar tin na leibanina miyam gi apambadu moidi khangbanina moina phongdorak pani aru gamen sida miyam gi yaning da pot ama lakpadu gi mami du tahan banena khali ado ai masi MLA singsi ofumse ai sumbrana soi khali adubo home gate baksu puriba deputy minister gai khangamna police personnel sing aduna NSF ki volunteer sing da phuki ba chai ki ba madi phajadaba wahi wata hai ki ba leiti na assembly da tham ki ba wafum adugi taiwon na police personnel manga mok suspend toruk ba hai ba si house da mana la na lamjing labra natragana taseng na oire ba fibam sida solution ama porna bagi damak da sarkar na local ba khongthang ne na khanbra kari habini solution ama porna ba lokopani haina lauragasu house haiba sidi democracy ki temple ni masidadi uidaba wangang biyati namthak to biyati deputy minister gi magi waphabno nakoi na yamna phajaba amadi oina thamme thambada mana haire samjamna haibada anga kanusindu mara leite adu makhata na police officer amana moi masta yengchili khosili na mana di adum so masam di lon ba aduga agi police person sindu land di na di hagi bese ne yam maruina machine miamda hurt tori di aduga laiba isudi akhoi gi morality se krai da no sini Manipur lenga ki kai khumna baje krai da ledige people na kari gi saro do no sini akhoi na thamjalingi di akhoi gi kai khumna bade mahan bayaroi aduga akhoi na lalaga di lale haisi landaga di ngak ken ge kensan usine akhoi haisi adu ne akhoi miana pa mi se adu gi miang gi uldo gamen sina khangu da bra sini aina thamjalingi di Naga Student Federation na sangsin ki ba khongjang adu taseng na Nagaland base to ba mahirui loop amani adu whereas senapati gi tongan mafum sing the national highway da khamduna leiba gari gi che chang loksin khiba matamda mari lenaba district police sing na kaido hoge makhoi gi mathakta chap action lokhut kadam ne haina AMSU JCILPS yong na tongan ba loop kya na davi tawrak masi matang da digari thmili Manipur police se tampakta da ni mapang kalise sing da di mapangan kante ngasagi district headquarter oiriba SP office bauta ngak pangam na force lete Manipur police ke personal masing si lising kunipan hena leyena sunil namu haikre henju hele ji BDF ka tharga di phanayam ni kunthai mathata kunthai tum doi leira bani leiri si karawai thammano khangde tamenglong da ude police ude thokte
सेनापति थोकते उखुल थोकते कमांडो थारुबदा मयाम संग तालई गमेन थमंगमदे मसागी टेरिटोरी मनुंगदा पुलिस थम भौगदा ngमजदे मणिपुर गमेन कयाम सोनगेबो NSF की volunteer खरा फुरुई हाइबगी मरालदा मणिपुर पुलिस पर्सनल मंगा थबक्तगी सस्पेंड तौखिबा वाफम असि मणिपुर की बिग इशू अमा ओइरगी अदुबो मणिपुर सरकार ना इशू सी मतौ करमना मियामना याबा मोंगदा लोइसिनगदगे हाइबदु मतमदु लागा एखोय पुन्ना येमिनबा तारि अमरमदा पुलिस पर्सनल मंगा सस्पेंड तौकिबा अदु पुलिस की मोरल दा सोगंदुना मखाताना मथौ तौबदा निंगहन्नबा ओहले मणिपुर कयाम कुइना नागालैंड कोक नोंदुना हिंखिगदगे हाइना हानगे डीजीपी वाई जय कुमार नंगसी महाके नावरेम थोंगदा लेबा मयिमदा पांगथोकपा पामुसिंगा उनबदा फोंदोखरै सही कया संगना सेंगबलखिबा मणिपुर पुलिस की थाक असि पालिबा सरकार असिना पुलिस की मोरल दा अचौबा साइथेंग अमा पिरे पुलिस पु मियामना सिंगथानरिबा असि मांगहंदना लेहन्नबा सस्पेंड तौबगी ऑर्डर अदु हंदोकदबनि हाइरे मणिपुर पुलिस सुमाइतो नोमई पिथोकपा खोतोकपा अदुम फोर्स ने खनबदगी इकुई कुइदना सही मंगा तरुक की मतुंगददी मणिपुर पुलिस वन ऑफ द बेस्ट पुलिस इन द कंट्री गवर्नमेंट सिबु NSF ना कंट्रोल तौरिब्रा नत्रगा मसागी स्टेन लेफम थोकप्रा अचुम थबक तौबा मसागी तौबम थोकपा मथौ तौबा कांगबुदुबु सुमाइ तौना खोंगोइ नबी तारगदी करमाइ तौना मोइ थबक तौबु ngamgani मसीदी याम सेंगना हाबदा अमरम दाइता दे मणिपुर बु लैरिबा हौजिकी सासन पाइबा कांगबुसिंगना मणिपुर बु योनथोकपगा चप मानै मणिपुर गवर्नमेंट खितंग मुन्ना खंदानिंगे सेदा ngसाइगी कम्युनल ओइबा ओइदबा वादी तोसी कम्युनल ओइबगी मोंगदसु उरे करिगिनो हाबदा नागाना की कम्युन तौरगदी सुमाइन तौना हेक्ता अखोय सकम तौबा अदु अते तोपना तौतागदी ने तौदबा सिगुंबगी मोंगदसु हले मसिसु हंजनिंगदे हन सुमाइसु थोनिंगदे अदुना मुन्ना खंदरगा सस्पेंड तौरिबा मंगासी लौखलगा कनो तो मोई थबक तो अमुक हंजलगा थबक तो मथौ तोहनबा अदुगा दरकार तारगदी ngसाइगी NSF ना अमुगन थिंगबा तारगदी अखोय पुन्ना ममांगैदा तौखिबा पुन्ना अखोय थेंगनमिनेगिबा सिगुंबगी अवाबसे प्लब थेंगनमिनरगा मसी इततत थोक्तन लेगदोनिना मसी अल्टरनेटिव ओइबा करिनो हाइबदी जी लंबिसे फजन सेमगलगा मसी अखोय इसाना इतोमदा इसाना लेपचबा ngamnaba होनमिनसी नागा स्टूडेंट फेडरेशन की कांगबुदा करी थबक थवोंग साथै खंगदना पुलिस पर्सनल मंगा सस्पेंड तौखिबा असि मरम सादे होम मिनिस्टर गायखांगम की मथक्ता एक्शन लौगदमनि हाइना MLA कुन्ना दाबी तौरिबा असि पॉलिटिकल ड्रामा नतना थमुई संग थबक तौदुना मियाम की अपाम अदु उदनब होनबियो हाइना MLA जोइकेसन ngasi महाकी मयमदा पांगथोकपा पामुसिंग उनबदा फोंदोखरै महान मखाताना हाइकिबदा मणिपुर डेवलपमेंट सोसाइटी असि प्रजा सिंगदगी ख्वाइदगी साउना सेल लूट तौबा डिपार्टमेंट अमनी PDS की मतंगदा हाउस दा पुखनबा होनबदा स्पीकर ना इन्वेस्टिगेशन चथरी हाइबदगी पुखतबनी MDS की मतंगदा पब्लिक अकाउंट कमिटी के चेयरमैन असि MLA डॉक्टर आई इबो हल्बिना चेयरमैन ओइरबनिना असुंबा पुथोरकनी हाइबगी थाजबलै हाइखी कांग्रेस की MLA कुन्ना लेंगा असिगी असोनबा ओइना हाउस दा अखोइगी मणिपुर पुलिस कमांडो ना असोइबा मत तौगिदे अरानबा मत तौगिदे हाइरगा अखोइ मखोइ तो सस्पेंड तौग्रक पाइबसे मसी सरकार सिगी असोइबा वफमनी अदुना अखोइगी लैरिबा कांग्रेस की MLA सिंगना मखोइगी गवर्नमेंट की मथक्ता हौरगा मखोइगी ओइबा अदुगुंबा होम मिनिस्टर लौथो ओइना चंगचल लेबा खोंथांग से लेबाक मियामना अचुंबनेना खलमगनी अखोइगी साइटेसु जस्टिफाइड नेना अखोइ खल्ली अदुना लैरिबा खोंथांग असि लैरिबा कांग्रेस की MLA सिंग असिना लेबाक की खनबिरगा लैरिबा स्टैंड होंगबिदना ngha की ओइना पॉलिटिकल ड्रामा तौदबिदा चपसाना संजिनदना अचुंबा म फंगनबा पुथोकपिरकपनि हाइना अखोइना चपसाना खंजै अहुजिक मक्सु मखोइना तौरिबा खोंथांग असे आइगे साइटेगिसु आई एप्रिशिएट तौजरी गवर्नमेंट सिदा थमजगदोरे वाफमदी रूल की वांगमदा कॉन्स्टिट्यूशन के चना पथाप की वांगमदा तरक पथबुक तरम सिंह दो अदुनी अखोइना उटकदोरी सिदी अदुना हंदके लाकदोरबा मथंगी हप्ता के चथरगरब सेशन सिदा आई अमसुंग आइगी कोलिक
Sri Biswajitna koi angam bathak to honadana government ase koi achumba afaba khongthangda prajagi public money se phajana sinanaba aduga lairiba administration ase mara chikna phajana leinaba achumba wapum tawnaba koi issue sing port kani aduga hayeng makida koina calling attention ama agi isagi site gi su pokachagani koi lairiba laingak sina maram zadina akoi gi service extension tawba akoi gi magi superannuation gi matam yor akanda retirement tawrabokta koi gi maram zadana koi gi mi singsi makoi gi apam khallaga sum thamjanba manba adugum habit ase masi matangda poitkani Police personnel manga suspend tobagi order hayang fawagi manungda Manipur sarkar na handoktrabadi police ke sinphamda leidiba miyo singna isa gi yum amadi unit singda leiduna khongjang sangsin bi haina KSA na makoi gi office ta pangthokpa pamu singa unabada phongdokre KSA gi general secretary Vidyanandana haikibada suspend order handoktrabadi Naga Student Federation asi Manipur da ban tobagi khongthang fawba lokhatkani hairi Numitumagta da kari maram gidamakta mara laitaba musing adu suspend tawribano haibedu Manipur Home Department amadi Manipur government na madu lebak mayam khangna athuba matamda sengdokpham thui athau chumna tawra matamda suspend tawragadi lebak asida law leitre asumba tawba yadre asumba tawba mising ase suspend tawragadi kanana mathau chumna tawrakadari amasong karamna lamda masida asumba puruktana tangdu leitabu khunai ma orakadribano adna hayenggi horakanda police person sina isagi thadang lepiduna Isa gi yum natragana isa gi unit singdagi hendok bidana ithau tawbidana na ba mai lena masing mafamda kesena apil tawjari Naga Student Federation gi makutta maithidaba Congress government makhatana leifam thoktre haina ipak Manipur gi charol amana hairi Home Minister Masana Mara leite haikraba police personnel manga suspend tawkiba asi Manipur miyam bu ikai ba pibani hairi Paugi break na break amatang lominasi Delightful cupcakes with creamy vanilla filling from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. India gi ahanba National Awardee Government of India na piba Silver Dew. Makhal suna leijare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupa marol loktak industry industrial state takiel da contact tobiu Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal Break matungda taramna oksari makha taba pauta Ministry of Urban Development ki Sentang Makada Tombisna High School Complex sa sagaliba Kaithelgi Phibam si Minister Okram Ibobina ngasi yangsen kray Concert aduda Works Minister Dr. KS Ratan Kumar Lamlai Kendra gi MLA Biren Yauna official kayana saruk yakhi Si Minister gi concert aduna Mantripur khida nauna sariba capital project Kangla Paki Sangaleba Singsu yangsen ki Tombisna High School leramba mafamda sagaliba Kaithel asi mafam masida leibak tawbada migi saru phangkiba ILP gi ihau leikibana maram oiraga kaithel sabagi thabak asi matam kaya lepdurba matungda amuk sagatpa haurakibane Indo Myanmar ngamkaida Manipur government na thoksabi lam mangbagi wathok makha chachari ngasisu border da taba khunja singna Manipur gi ngamkai mangkibagi wari makha tana liri Hana ipa ipugi matamda hairiba u maitailon kongreng haibra haigreng haibra madumadi ai phajana khanghaudre masi mathak lamdana haklaga india gi lamne haina india gi lon de hindi de iramme makharamdana amuk haklaga barmalun si boundary ne ko haina ahlaman singna ichai su sama sinui kawbiya de ko haidana masi si leiramme aba aduna hojikna kam hai tawbra hergana moina masidagi kilometer ani mukcha tholaga pillar number 88 se ada
अनौब अमा युंगलक 1969 दगी 69 70 अदुदा युंगेबा मदुना अखोई मरम ओरगा मखोई अखोई तसेंगना अखोई याजनिंगदे मसे अखोई की इंडिया की लमसे अमसुंग अखोई की साइबोल की लम हाइतारे लमपुन अखोई ओइबनेना अदु ओरगा सो अखोई इंडिया अमसुंग मणिपुर की लमनेना मसिदा अखोई लमचेत मसु मांगहनिंगदियाबा मरमदि हान अखोई कबु बेली से मदु पिथोक खिबगुमना अमुका मसिसु पिथोक पिगद्रा हाइबसे अखोई चिंगनै ओदि बॉर्डर फेंसिंग लाकपा मतम अदुदा अखोई मदु पामजदे तसेंगनमक मसि मीडिया सिंह अमसुंग अखोई की इचम सिंगा लोइनरगा मसि स्टेट ऑफ गवर्नमेंट ऑफ मणिपुर मसुंग गवर्नमेंट ऑफ इंडिया दा मसि अखोइना फजन अखोई मसि हाइफम थोई अखोइना मसि तसेंगनमक याजनिंगदे हाइबसे अखोइना हाइरुबदा नखोइना सु मटिंग पांगबिउ हाइबसे मसि आई हाइनिंगी अखोई खुनजा अखोई खक्त नते थांगनरिबा खुन मयाम लेरिबने अखोई लमलोंग खरौ हाइना असोमदे लेरिबने सदांग हाइना अखोई मयाम अखोई मसान सुमुइनसु याजनिंग दियाबा अखोई नाइ ब्रिंग विलेजेस ने अमना करिगुंबा सोरगा सु अमना मटिंग पांगनरिबने हेंदुक्तना अखोई की मरिंगी थोकफम असिदा कुलबी सोंगसोंग हाइनसु अम लेबने मोनोलिथ लेरियाबा मदु फावबदा लेरगा मोइना मदुदगी हेंजिनना किलोमीटर अनिमुख हेंजिनना लागा मोइना सिदा बॉर्डर फेंसिंग तौगनी अदगी पिलर नंबर 88 युंगबसे अखोई तसेंगनमक मासिमान याजनिंगदे अदुना मीडिया पर्सन अमसुंग अखोई इचमगी इची नाउसिंगना मासी अखोई खुंजा मयामगा मतेंग पांगमिनरे हैरगा मतेंग पांगबिरे हैरगा अखोई गवर्नमेंट ऑफ मणिपुर गवर्नमेंट ऑफ इंडिया से माकसी अखोई यानिंगदबदो फोंदुकसे हाइबसे आई हाइजनिंगया आइना लेजरबा मफमसिमा हाना लेरमा मफमदुरगी किलोमीटर अमा मखाइदगिना अनि फोइ मनुंगदा चंगसलगा लेबा मफम अमदा नौना युंगलम बोर्डरनि मसिदगी अमुक हेना चंगसलगा अमुक बॉर्डर फेंसिंग लाकने हाइबसे लमदमसिगी म्यामगी अमदी साइबोल एरिया की ओइना याम चाउना प्रजा सिंगे निंगहनबा अमदी निंगबा कायबा ओइबा वाफम ओइरी वाफम असिना मैरिक पिदगी मजाउबी हौद्रिंगगी मावइनाना मणिपुर गवर्नमेंट अमदी इंडिया गवर्नमेंट हिरमसिदा मियंग चंगदुना थबो लोखलबई मथौ तारे खरपम नावबो लोइनाना पगदमजेबा थियाम रंजन साइबोल चांद्रेल डिस्ट्रिक्ट जिरीबाम मपुंग फाबा रेवेन्यू डिस्ट्रिक्ट अमा ओइलु हाइबा दाबीदा जिरीबाम डिस्ट्रिक्ट डिमांड कमिटी ना ngarang ahing nongngaidagi kaukiba pung nifuni pangi banna जिरीबाम सब डिवीजन की माउसा के पुंसीदा साउना अकाइबा पिखरे लंबीदा गाड़ी सेना खिदे कैथेल काना खिदे अदुमकपु काउंसिल न लौबा एग्जाम थारिबा महिरु सिंह अमदी एसेंशियल सर्विस सिंह दी कोमथोखे बन सगरप सिंह लंबीदा थोरक्तुना पोर्ट पुबा गाड़ी सिंह थिंखी ngasi ahing nongyai da loigadoriba ban asigi matungda khongjang asibu sogotpa oina ngasi ahing nongyai dagi pung kungamari gi jeri bamda general strike makhatana sangsingani haina maira paibi singna phondorakle Manipur police na khongjang sangsiliba miyoi sing mayum mayumda sanguna thiriba asi khudakta tokadabani athuba matamda jeri bambu mapung phaba district ama ohendrabadi hojik sangsiliba khongjang asidagi hena kanba khongjang sangsingani hairi Safeguarding indigenous people interests in MPSC recruitment policy haibasida khana nainaba mifam ama ngarang Manipur University ge MIMS ki holda MSU KSA MSF amadi suki apunba joint student coordination committee na sinduna pangthokre thoram aduda senior advocate Khaidem Mani health department ke director Oiramba Dr. T.I. Suresh Manipur college ki assistant professor Dr. N. Somarendro DM College की Political Science के Dr. K. Indramani Yauna Mahiroi Lup Kaya के Thaupuba Kaya Su Saruk Yaki Kana Naina Ba Aduna Warip Kaya Laukre Warip Singi Manungda MPSC na Loba Civil Service Combined Competitive Examination da Candidate Adu Permanent Residence Oibagalwena Domicile Paiba Wegadavani Manipuri Lol Khangba Natraga Manipur Sarkana Sakhangba Manipur ki Phurup Singi Lol Khangba Wegadavani Preliminary Amadi Men's Examination की syllabus Manipur की regional context ता सादा निफु यावन गदबनी question amadi answer adu English amadi Manipuri lol da ohenba yana basin gदबनी हाइबो वाफम यावरी Numit nini chatharakiba Indian Journalists Union की National Executive Committee की मिफम ngasi Telangana की Warangal da loisinkhre Conference asina amzugi Vice President Oriba Asem Baktabu National Executive Committee ge member oina khankre Conference asida saruk yakiba ISTV ge Joint Editor Zit Ningomana pirakpa report Kumarjit numit nini chumna chatharakpa Indian Journalists Union gi khoi National Executive Committee gi meeting
ngasi losin kre maruina khoi Telangana State Union no working journalist na silaga Hotel Haridada pangthok mani maruina ngasi losin manumita khoi Finance Minister Telangana gi Ileta Rajender aduga Tourism Minister S Sandulana maruiba guesting oiki maruina ngasi aruiba numita All Manipur Working Journalist Union gi oina hogi Manipur represent toriba amjuna hokiba mamang session chandiga da pangthokiba NSC meeting gi makhada hoji fawda pangtholeba maruiba activities sing achievement sing adu ngasi ge aroiba nimita pukatuna thamki aloina makhata na hoi Manipur gi leiriba hogi pawmi sing gi toan ba hogi cannabis scheme sing atopa state chanari ba aduga manana aikoi su paikhan ba takshin ki maruina khoi gi losin megi thorong madu wangang ki ba khoi Finance Minister Rajender na maruina khoi leiriba khoi Telangana gi da leiriba toan working journalist sing gi any welfare scheme namukta mogi sarkar gi side gi angam mating pangni ha phum phung ki Thagasani Zit Manipur ke tourist spot kayada ahung mamalda passenger service tagodaba Manipur tourism taxi service ngasi andro Santhai Natural Park gi andro gi khulakpa CS Gandhar Metaina hogrokre Tharamadu da Development Organization andro Kendra gi General Secretary Konthozam Abungsa Susaruk Yaki Sauber and Sons na salaigadoriba taxi service asida Tata Nano amasung Tata Zes gari kun sijinar kadori Masina Andro Santhai Natural Garden Panam Ningtau amasung Kainan Singma Mafam Sing Yumdagi Sanabai Kudong Saba Pigani Andro gi Kulakpa Gandhar Maitena Andro the Ladyba Mahosagi Fajaraba Mafam Masibu Yangningba Mipung Kudimakna Tourist Gari Singda Lakpiu Haike Mayurun Sagonariva May Munaidan Laiba Zingumba Line Togi Mipam Legi Karahaitarga Kainan Singba Sigumba Kayada Lakpining Basimina Punamagna May Gari Singasi Tumbiraga Lapina Bagida Maktai Kulisigi Lapo in Amiam Punamakta Pil Togeri Aduga Hoigi Sabatapagi Punamaksu Hoigi Ladiba Santhai National Park Manung the Lady Bakuna Singoliva Sida Hoigi Pamloina Sin Langna Lairagani Dio Nintozana Iba Wari Masa Ahingba Fagi Amasung Ivo Sana Kumani Iva Sadiang Lairik Manglak Nakraba Tawai Ngasi Irabur Babanda Fongkre Progressive Writers Association Sing Sindana Pangtukiba Thoram Aduda Sahitya Academy Awardee Y Ibomsha Amasung Langol Iboya Masu Saruk Yaki Islam Liningi Lairik Ani Siraz Ahmad Mufti Dahul Ulam na Iba Wali Nupi Taruk Amadi Maulana Khairudin Iba Zami Ullah Fawad Alma Mahanina Maitai Mayakta Itoktuna Fongkre Kergau Awang Sabal Lekai da Pangtukiba Thoram Aduda Milal gi President Marang Tem Naukamba Maitai Mufti Siraz Amasung Khairudin Susar Yaki Cancer Lenagi Madamda Miyam Kanganaba Amadi Mangzongnana Naba Nadaba Kanghonabagi Kem Ama Rotary Club Infal Sinduna Kwangampat Awang Lekai Community Hall the Pangtokre Milal Pharmacy Critical Private Limited ka kusamaduna Pangtokiba Kem Aduda Tongan ba Department Singi Dr. Kulomna Saruk Yaduna Pesen Samarom Layengki Kemasi Pangtopagi Pandam Gimatangda Rotary Club Infal gi President Ngangum Tes Kumana Wafum Kaya Fondoraki India gi mafam ataida pangthona bagum ngasi Manipur su National Science Day gi tharam DM College of Commerce ki holda pangthokre Manipur Science and Technology Council Mastek Amadi Department of Science and Technology Government of Manipur ka kusamaduna pangthokpa tharam aduda DM College of Commerce ki Principal NG Brajakumar Department of Science and Technology ki Director Dr. Uttamsan Amadi Mastek ki Director T.I. Surendranath na tharam mapu sing oina saruk yake Make in India Science and Technology Driven Innovation Haiba Team da Pangthokiba Thoram Aduda Wangang Kiba Singna Hauziki Matamda Science Ki Maru Eba Sing Singtaki Thoram Mapu Okiba Singna Lebak Ama Amadi Malebu Sakut Lamjelda Sangsinna Ba Honabada Science and Loliba Thaudangi Matang da Wafum Kaya Fongdoki Legal Aid Clinic Moirang College Ki Pera Legal Volunteers Amadi Youth Development Organization Moirang Konjengbam Laikai Anina Sinduna YDO gi Silver Jubilee Tharumgi Manungsana Manipur State Legal Services Authority gi Makada Nomagi Oiba Legal Awareness Program Ama Moirang Konjengbam Lekai da Pangthokre Tharam Aduda Manipur
State Legal Services Authority की Member Secretary R.K. Memcha, Moirang College के Principal Dr. K. Ananda, CGM Bishnupur Bini Ngangom Saruk Yaki, Tongan ba Resource Person Singna, BDS Amadi All Age Pension Scheme की matang da wangang ki. MSPDCL की Electric Hongdokpana Maram Ojuna Game Village Dangwal the operate toba Senate Cable Dollar Vision Amadi 3/8 Cable gi subscribers singda ngarang ayuktagi ngasi nungtil fawa signal piba ngangkidre masigi damak service providers sing asina nungaitaba phongdoksari amuka na break amatang lominaksi Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liverda akaiba laklaba natra Kontharak Patarabashu, Karishu, Waningai Latre, Lift Saf Shira Fijin Abu, Adungi Awaba Punama, Koknabigi Pambini, Diabetic Naraba, Anabashing Nashu, Sizina Bayaraba, Lift Saf Capsule Shoe, Pangbigani, Lift Saf Siraf Amadi, Lift Saf Capsule. Naraga Lying Babudi, Narjinga de Saxel Hobana, Henafe. Sangai plastic storage tank sizinnabi yansinaba potlam yaudraba LLDP ina sajaba sangai de sizinnabi thangbigadaba size singli 200 300 500 750 1000 1500 amashung 2000 liter ni chahi taragi guarantee ga loinana khenaba makal kudingi apamba machu sing thambigani Shija Piles Week February tang kunithoi dagi kuntaret fauba free surgery OPD consultation for piles loinana 15 March faubagi manungda treatment tawiragadi 15% concession fangbigani akupa marol makhagi phone number natraga shija hospital sagi khangbiba yagani amuka na taramna oksari makataba pau kharaga pizari Pravapati College mayang Imphal su ngasi Science Day Thoram College asida pangthoki thoram aduda DM College ki Associate Professor Dr. G.C. Park College asigi Principal T.I. Saba Governing Body की Vice Chairman L. Thomasu Saruk Yaki. Tupul की Imphal फावगी रेल लंबी सेमदा सोखलबा लौफम सिंगी कंपेंसेशन पीबदा मिसक मिखाई नाइबा थवोंग सथै हाइना रेलवे की थबक सिंग थिंगदिनबगी खोंजंग हौख्रे मालोमदगी तारेन पोकपी फाबदा लेरिबा खुलता हुमदोगी रेलवे न सोहलबा लौफमगी लोपु सिंगी मिफम अमा सलामदा पांगथोख्रे मियामगी वारे मतुंग इना Hauzik Rail Lambi ke Sarve Tauribagi Tabak Singh Putakta Tohan Kray. Railway Lambi Asugi Compensation Pibada Kul Amaga Atopa Kul Amaga Mana Handaba Miam ge Apamagi Mayoka Tabak Toba Yaning Day. Makata na Miam Galwenana Henakan Makongjang Sangsin Gani Hari. Manipur Sarkar na tabi dragadi akoi center da India government da akoi Haini nan Prime Minister Zuzu koi copyum de akoi memorandum amadi akoi na memorandum hai gadra koi na sum court chatpagi kaino to amadi koi submit tawra simba rate ki kaino si koi leptri baudi koi railway gi ujik chathari ba mayam jingje thabak thorom jingje koi gi moina sum moigi lainaba mafam sajaba adagi moigi machine pusalakpa koi kaisu tawde adu koi gi labuk ta changaga hek on ba measurement tawba khotpa ngasi mak measurement tawba yor se koi ujik ba se koi thingdana koi sarkar na tawrei ba khongthang je koi ga yanaba ma porokthri baudi koi thabak lepi go na railway project su koi na haijeningi Governor in Council approved ad hoc primary teachers association na makhoi gi regular tahandabagi mayukta lamphel da lebe education as directorate mamangda wakami from Zatakre association gi wangang loi as aduna verification luedaba oza humdraga mathoi asi lagdeba mas thagi manungda service extension tawduna regular tahandrabadi tongan ba mahirui loop amadi civil society single loinana khongjang sangsilagani hairi Major Songthamia Memorial Nasinduna Khongjom Lalgi Matangda Sport Painting Competition ama pangthokre Lamjan ma sangne da pangthokiba painting competition adugi manamatum yentopagi tharamda Editor Guilds Manipur gi President A Movie LMS Law College ki retired principal RK Zaljit Amadi College Asimaki senior lecturer Dr. CS Narendrana Tharmapu Singh oina saruk yaki painting competition aduda makong matang taraba singda manamatum yentoki Thanga Kendra PDS ki Palam Singh Yenvidre Hainangarang Thanga Apunman Nupi Lupna Thanga Haureng Bazada Wakan Pham Chathakre
ayaba yaudana wakamifam chathai haiduna police na moirang SDC yauna wakamifam adu loisinaba haibadagi nakal anida sauna muknaba thoki police na tear gas cell kaptuna wakamifam adu thugaiki thanga development committee gi convener Ice Kulasandana PDS ki polam sing miyam da fangandre haiki Quran gi bisingche aikoi dandi pihaningi adugi mathukta makoi singche aikoi gi matungda aikoi gi cheng chini kerosene mayam singche miyam da chap chap sarkar gi PDS system gi aikoi gi polam singche barangkain panganingi Amaromda MLA Timangi Babuna Kendra Sigi Praza Singda PDS ki polam sing phangan khidaba leite haiki aduga leidi majadi awabu ngaktanina moi punna yel jamine hebo Handa pangthokiba Kumbi Municipal Council gi Mikalda Independent Mirep oina ward member anidagi karakhiba wahengbam Prioranjan amasung ha kalwenana miyoi sahum yankairom INC da yaukre makoina Congress ta yaurakpada taram opagi thoram ama Kumbi Setapuda pangthokre thoram ajuda Kumbi Kendagi MLA S Bira Kumbi Block Congress Committee ki President L Sekhar General Secretary MD Rahman Hana Councillor Oiramba L Gopen Susar Yake MLA S Birana Kumbi Kendra Atopa Kendra Singa Thong Manana Saukhat Naba Honabada Khongzel Yangsin Nanaba Miyam Punna Honaminasi Haike Wakambam Rohen Kobamiyoi Amana Huranduna Purakpani Haiba Angangba Masugi Honda Activa Ama Masagi Mayumda Sidok Ladingaida Lifeham Kuno Youth Development Association Amadi Lifeham Kuno Maira Paibigi Apunba Kangbu Amana Fare Miyam na Farba Rohen na Fongdoropada Activa number MN01 Z503 ISC Mahaka number 4 Kamin Nabani Haiba Kwakaithil Bazadagi Pintu Kobamiyoi Amaga Punna Tang Kunataruki Dimidangda Simerong War Cemetery Manaktagi Huralakibane Activa Asi Sidolaba Matungda Hata Gola Patida Hangba Gadi ki part Yompham Singda Yona Bahonabani Haike Lifeham Kuno Youth Development Association ke Secretary Rakesh na Asiguma Thabak Asi Makatana Lekai Asida Chathaba Yarwai Haike Faraba Rohen Miyam na Police ta Sinakre Assembly session Satharingai Manungda Kongnang Karaktagi Thangmaiban Watham Direct Fauba Lambi Tingliba Asina Ana Ayek School Kaba Mahiru Singh Amadi Lekai ge Miyu Singha Mayum Sangbada Awaba Mayoknare Tangai Fadana Lambi Asi Thingba Tarabasu VIP Singna Assembly Tamna Lakpa Matam Data Thingbiyo Atai Matamda Thingbiganu Haina Thangmaiban Improvement Club ki Charol Amana Kangalakle Hauzi Makata na Sushila Degi Tabaki Pau Lobisi Tabaki Pau Lobirase Awang Numpur Lamdam de la Ribamio Shindegi CRPF ki Constable Nipa Masung Nupikara Logodori Masagi Chahi Tarani Pandegi Kunmanga Fabugi Manung de Laiba Yam Dravada Class 10 Pass to Muishina Mars ki Tangtara Fabugi Manungda Darkhasarapayagani Parikya Center Infani Haidi Railway Protection Force Railway Protection Special Force ki Nupi Constable Lisingani Hena Logodori Masagi Chahi Tara Tokegi Kunmanga Fabugi Manung de Laiba Class 10 pass to Muishina Mars ki Tang Ama Fabugi Manungda Darkhasarapa Yagani Matakta Paliba Tapaki Power Sigi Hena Kupa Marol Babupara Deliva Job Center de Kangbayagani, the Sigi Tapaki Power Pizaba Matanga Salujere, Hosimakata Pamu, Lobirase. Thagastari Susila Kaksing Kaithel Asi Nomonomagi Port Yonba Amadi Laibalako Singi Masing Hengalapodegi Matamga Sanadaba Kaithel Ama Oire Sarkana Kaithel Asi Matamga Junaba Mongda Sadringagi Manguinana Kaksing Municipal Council Amadi Kaksing Bazar Business Welfare Association na Kaithel Asi Sengdok Pagaluina Kaithel Gi Lambi Singda Wapam Phamji Level Sing Sidokre Municipal Council Amasung Association na Paikhaliba Thabak Tharam Sing ASDO Kaksing Charanjitsu Laktuna Yingsin Ki IGAR South ki Miya Makada Nifumanga Suba Assam Rifles na Sinduna Japanese encephalitis ki hidak kapthok pagaluina na angang singilay magi kem ama Assam Rifles Nodal Hospital Mantirpur Khida Medical Directorate amasung CMO Imphal iska kusamadana pangthokre kem asida angang samaga manga hidak kapthoki
Lilong Nagar Panchayat ki nauna Karaklaba Councillor Member Akwebigi Club Amati Mera Paivi Single Wenana Swas Bharat Mission Yamakada Lamtu Sengdopagal Wenana Dustbin Lemna Yantokre. International Eye Cure Day ki Tharam Bishnupur District Hospital da Ngarang District Health Society Bishnupur na Shinna Pangthokre. Tharam madu da Bishnupur ki DC Bobby Waikom Si Medical Officer Bishnupur Ais Baby San Devi ZEO Bishnupur ki Ais Yaima Yauna Marile Nava Miwe Kana Sarup Yaki. Singaril Single Labor Ima Kutab Nu Larembigi Nauna Saba Sanglen Ama Sangakre Sangabigi Tharam madu da Speaker Lokeso Yauna Kutab Nu Lairenbi Development Committee के President Inawina Singba Miwe Kana Saruk Yaki. Hauzi Makata Nanga Sigi Sanabagi Pau Lobisi. Gold medal. Masih Sanabagi Pau Pizari. Social Welfare Club Wangjing Charapurgi Nauna Saba Building Ama Ngasi Sugunu Kendagi MLA ke Ranjina Sangaduna Miyam da Kusina Kre Loinana January Maridagi Mapan Faba Jamsetpur da Pangtukiba Anisuba Subreto Classic National and International Powerlifting Championship da Medal Laura Krava Nanau Taramna Okre Tharam Maduda Kangabo Kendagi MLA Olandoni Wangjing Municipal Council Ward Number 2 gi Councillor S.I. Santi Susaruk Yaki. Social Welfare Club ki Makaidigi Handak Yuar Habada Mateng Pangnabagi Damak Chief Minister Relief Fund Lupa Lising Tarasu MLA Olandoni ki Kutang da Kusinaki MLA ke Ranjina Hoziki Matamda Thang Ten Kusukulai Pangalna Lepak Kayabu Machiba Pigini Haiba Matamadu Haukre Hoziki Sanabana Isabu Amadi Iramdambu Malemda Saktakuna Joy Tabugi Matam Adu Wede Haiki All Manipur Football Association gi Miyeng Makada District Sports Association Kaksing Sinduna Taraganitodak Suba Naurem Bhupen Memorial State Level Football Tournament Ngasidagi DS Kaksing gi Sanabung da Hokre Hagdopagi Tharamda Kaksing Municipal Council gi Chairperson Inakunbi Ampagi General Secretary L Ranjit Roy DS Ekaksingi President Y Mangol Zaku Saruk Yaki Team Tragani Tona Saruk Yadiba Tournament Siging Asi Ahuba Mesta SSU Singzamina FC Morambo Panjal Ahum Anida Toykre Hauzi Makata na Sanabaki Pau Boyaring Tazam the Gipang Bigini Seri Ngasigi Sanabaki Pauda Polo Nat ki oiba masana ama oiriba sagol kangjei Manipur dagi mangkidanaba amadi masana asi hena sakol hanabagi pandamda All Manipur Polo Association na sinduna mapal kangjebungda team kunna saruk yaduna tha sigi tang nipal dagi sathariba kuntrani thoisuba state level men's amadi taramatoi suba women's polo tournament ki ngasi sanakhiba ahanba match ta Rup Kumar Polo Club na Nambun Mapan Polo Club Team Ebu Panjil Taret Anida Maithiba Pikre Rup Kumar Polo Club ki Maipapagi Panjil Singadu S Abungna Ahanba Amadi Anisuba Sakarda Panjil Ahum Chanki S Ruhinna Anisuba Amadi Ahum Suba Sakarda Panjil Ani K Pandina Ahanba Amadi Marisuba Sakarda Panjil Ani Sanduna Match Asi Maipakibani Mighty Horaba Nambun Mapan Polo Club Team Egi Panjil Ani Edu K Yaimana Ahum Suba Sakarda Panjil Ama Amadi Prakash Bandarina Mari Suba Sakarda Chankibani Anisuba Merski Sanakibada Singkai Hunba Polo Club na Eastern Sporting Club Nongaibungbu Panjil Taruk Ahumda Maithiba Pikre Singkai Hunba Polo Club ki Mai Papagi Panjil Singadu S Dollar na Anisuba Amadi Mari Suba Sakarda Panjil Mari Sanki Atopa Panjil Ani Aduna S Bronson na Ahanba Amadi Anisuba Sakarda Sanduna Match Asi Mai Paki Maiti Khiba Eastern Sporting Club Nongaibungi Panjil Ahum Adu E Lamnyan Bana Ahanba Sakarda Panjil Ama M Naubana Anisuba Sakarda Panjil Ama Amadi Laisembana Ahum Suba Sakarda Panjil Ama Sankibani Tournament Asigi Ahum Suba Matchki Sanakibada KMM Riding School Singjamaina Nungchupana Sagol Kangjay Loop Nangjing Asobabu Panjil Tara Anida Maithiba Pikre KMM Riding School Singamagi Mai Papagi Panjil Singadu M Alena Merski
ahanba ahum suba amadi mari suba sakrada panjil mari chanki ai Sachindrana ahum suba amadi mari suba sakrada panjil ani o Saitazina ani suba sakrada panjil ama El Mochana ani suba sakrada panjil ama si Ais Azina mari suba sakrada panjil ama amadi S Samsanna mari suba sakrada panjil ama chanduna match asi mai pakibani maiti oraba Nokchupana sagol kangjelup langjing achobagi panjil ani adu N Momocha amadi K Roshanna ani suba sakrada sankhibani hayeng ahanba mesta Ex Polo Club Team A amadi Mairaba Polo Club ka sanagani ani suba mesta KMM Riding Polo Club Team B amadi Ibudau Thangjing Polo Club ka sanagani ahum suba mesta Kanglepak Polo Star amadi Tekcham Polo Club ka sanagani Hockey Manipur da hockey masana hena sakol hanabagi pandamda Manipur hockey gi miyeng makhada youth club kam information center kontha ahalup na sinduna ibudau margin ground kontha ahalup da team tarani thoina group ani thongna khairuktuna tha sigi tang kundagi mapal gi team ahum amadi state asigi team mapal punna team tarani thoina saruk yaduna chathariba Marisuba Y Rasmani Memorial Invitation 7 Aside Men's Open Hockey Tournament ki ngasi sanakhiba ahanba mesta SYUC Usekona Maira Basi Khungbu Panjil Manga Anida Maitiba Pikre Anisuba match ki sanakibada ARC Silongna Pham Yai School bu Panjil Taramari Amada Maitiba Piki ahum suba match ki sanakibada CO Singamai Wangma Khetri Lekai Amadi ABC Basikong Panjil Mari Mari Sanaduna draw satkre tournament asigi Mari suba match ki sanakibada Hockey Union Laringbam Lekaina YCPA Nagaland bu Panjil Mapal ahumda Maitiba Piki hayeng ahanba mesta SYUC Usekon amadi Pham Yai School ga sanagani ani suba mesta BDISA Bisnupur amadi CO Singamai Wangma Khetri Lekai ga sanagani ahum suba mesta ARC Silong amadi Maira Basikhong ga sanagani Cricket Manipur Cricket Association gi miyeng makhada model club singa makhana sinduna Langthabal Public Ground amadi Luang Sangbam gi Luang Pokpa Cricket Stadium da team Nepal na group ani thongna khaiduktuna tha sigi tangkuni thoidigi chathariba ahanba state 11 let aribam amutom bisrama memorial color dress veteran cricket championship trophy gi ngasi Luang Sangbamgi Luang Pokpa Cricket Stadium da sanakhiba match da Cyclone Thangmaibanna IWBCC Imphal West pu wicket tarukta maithiba pikre IWBCC Imphal West na toss ngamduna ahanba batting tawbada over kunmariga ball anida wicket loina turaga run humputare khak lauki masigi paukhumda anisuba batting tawkhiba Cyclone Thangmaibanna over kumathoiga ball mangada wicket mari khak turaga apiba target adu yoduna match asi maipakhibani ngasi sanakhiba match asida Cyclone Thangmaiban gi sanaroi thoithoina wicket ani amadi run taruk loduna man of the match takhre hayeng Langthabal Public Ground da Napsa Khai Imphal amadi Kraw Khamna Bazar ga sanagani Sanaroi singi polam sing yenthokpa Uripo Kendra gi manungda leiba sanaroi singbu yokhanabagi pandamda Kendra sigi MLA L Nandakumar na sponsor tawba sanabagi polam sing amadi uniform sing yenthokpagi thoram Lampenda leiba MLA gi quarter da pangthokre thoram sida MLA L Nandakumar Imphal Municipal Council ki Ward number 6 ki member T Indrajit Derby Cricket Club ki President KS Dhanachandra amadi Secretary S Somarendra su saruk yaki yentopaki thonunga mari lenena MLA L Nandakumar na Uripo ki sanaroi sing amadi Manipur da cricket masana asi hena sakolanai pandamda cricket sanabda sangba polam sing amadi club asi ki sanaroi sing da uniform sing asi yentopani haiki Uripo cricket club sida uniform kare pili sida just by way of encouragement to the young cricket players and sida koi Uripo ki develop tawno lak na bani koi cricket aiba game se yamna Manipur da yamna popular ho le ko pasina ko sumari di khongthang na de sida chatna na ba awa adu gi khongthang bani si lai se mathang de su lai be sing de kai kai no to wi ya ba do ai
क्रिकेट की सीन पूर्व की साइट डेवलप करने चालौ फुटबॉल नियो संजनबमना तरुक सुबा लमलाई केंद्र विलेज वाइज मेंस ओपन 7 फुटबॉल टूर्नामेंट की विनर ओइख्रे चालौ यूथ यूनियन क्लब चालौना सिंधुना क्लब असिगी ग्राउंड टीम कुनमरीना ग्रुप निपाल थोना खाइदोक्तुना था असिगी तांग अमदिगी चथरखिबा तरुक सुबा लमलाई केंद्र विलेज वाइज मेंस ओपन 7 फुटबॉल टूर्नामेंट ngasi लोइसिनख्रे लोइसिनबगी थोरमदा लमलाई केंद्र की एमएलए के एस बीरेन ट्रुपू नंबोल की चीफ एडवाइजर एल बिजोय ऑल मणिपुर ट्रक ट्रांसपोर्ट की जनरल सेक्रेटरी ए देवेना थोरम मपुसिंग ओइकी चथरखिबा टूर्नामेंट असिगी ngasi अरोइबा निमित की सानखिबा मैचा नियो संजेम्बमना एफसी लमलाइबु पेनाल्टी दा गोल मंगा मरीदा माइथिबु पिदुना चथरखिबा टूर्नामेंट असिगी चैंपियन ओइखिबनी टीम अनिमंगना अपीबा मतमदा गोल अनि चनदुना ड्रॉ चटपदगी किक फॉर्म पेनाल्टी मार्कना डिसाइड तौबदा नियो संजेम्बमना फुटबॉल क्लब लमलाइबु गोल मंगा मरीदा माइथिबा पिदुना टूर्नामेंट असिगी चैंपियन ओइखी विनर ओरबा टीमदा पालिसिंग कुमंगा अमदी रनर्स अप तारबा टीमदा पालिसिंग 15 थोरम मपुसिंगना खुसिनकी चथरखिबा टूर्नामेंट असिदा चालौ यूथ यूनियन क्लब चालौना बेस्ट डिसिप्लिन टीम की मना लौखी थम्बालखोंग फुटबॉल कुंगाईपाट फुटबॉल कमिटी थम्बालखोंग न सिंधुना कुंगाईपाट स्पोर्ट्स कॉम्प्लेक्स थम्बालखोंग दा टीम 15 ना सरुक यादुना नोमगी ओइबा 5 फुटबॉल टूर्नामेंट पांगथोखरे हौदोपकी थोरमदा मणिपुर प्रदेश बीजेपी की वाइस प्रेसिडेंट हाना खेतगांव केंद्र की एमएलए ओरंबा टीएस नंदकेश्वर YWC थम्बालखोंग की प्रेसिडेंट एल बिजोय अमदी क्लब असिगी हाना सेक्रेटरी ओरंबा टी प्रेमजित अमदी अतै मियोय क्यासु सरुक याखी थौरम असिगा मरी लेना टीएस नंदकेश्वर न फोंदोखिबदा मणिपुर असि स्पोर्ट्स ना सक ताकलिबा लमदम अमनी नेशनल अमदी इंटरनेशनल की थाकता साना याउदुना मिंचत पुरखिबा सानरुई सिंगबु एखोइना पुंगनिंग थौगटपा मथौ ताई सानाबा खक्तदा नतना मही मसिंगदसु सानरुई सिंगना पुंगनिंग चंगदबनी साना खोनबना हक्चांग फगल हनबदा नतना थक्सी खासी हेंगल हली सानरुई सिंगना थक्सी खासी नाइना सानरबदी तुंगदा अफावबा सानरुई अमा सोयदना ओइबा ngamgani हाइकी चादुना अफबा डिसिप्लिन लोइनना लेबा असिगी अफबा युम्बुले लमा बिदो ओरकदोरिबनी अदुना कोइ मतम खुजुता स्पोर्ट्स बु योकटपा लेबा अमा स्पोर्ट्स बु योकटपा प्रजा अमा ओइसी लोइनना कोइ स्पोर्ट्स थवा याउना होनदना अखोइ ngasiगी मांगथरेबा समाजदगी तनबंगमनो कोइ मयाम पुन्ना होनमिनसी हाइना ngasi मयाम फोन द थमजगे थागसरी बयाई हौजिक ngasi नोमगी ओइखेबा ai ngasagi pau lobisi ICAR लंपेल पाटगी फंगबा पाउदा ngasi की ख्वाइदगी साखिबा डिग्री सेल्सियस 39.5 ख्वाइदगी इंगबा डिग्री सेल्सियस 9.5 नुंसित याउबा इसिंग मनिल की सांग अयुक्ता सादा 43 नुंथिलदा सादा 33 MLA सिंगी सेंटिमेंट खंग थबक तौगनी हाइना चीफ मिनिस्टर ना CLP मिफम दा थाजबा पीख्रे लोल अमदी कल्चर योखटनबा होनबदा सरकार अमदी प्रजा सिंगी थौदांग लई हाइना चीफ मिनिस्टर ओकम इबोबिना फोंदोखरे अमदी नुपी ओबिगी इकाई खुमनबा मांगहल लमदगी लाइकन अदुना लाखिबी सही तरु खक्ता ngairibi नुपी मसा लईखिद्रे ngasi ISTV na pijaba pau matang asida loizare miyang tabi ba punamagpu amuka hanna khurumjari